ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯖꯨꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯌꯥ ꯄꯤꯗꯨꯅ ꯂꯝꯗꯝꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯂꯥꯛꯅꯅꯕꯒꯤ ꯑꯆꯧꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ M.D. ꯑꯕꯗꯨꯜ ꯁꯠꯇꯥꯔ ꯁꯥꯍꯅꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯍꯧꯒꯠꯂꯛꯄꯗ ꯀꯔꯝꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯗ ꯇꯝꯕꯤꯔꯦ ꯑꯗꯨꯗꯨꯒ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯝꯕ ꯀꯣꯂꯦꯖꯗ ꯀꯩ ꯄꯣꯁ ꯄꯥꯏꯔꯛꯑꯒ ꯀꯩ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯁ꯭ꯀꯨꯜ ꯇꯝꯕ ꯍꯧꯔꯛꯄꯁꯤ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠꯇꯒꯤ ꯍꯥꯏꯔꯕꯗ ꯂꯤꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗ ꯂꯩꯕꯗꯒꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ PU ꯁꯥꯏꯟꯁꯅ ꯃꯇꯝꯗꯨꯗꯗꯤ PU ꯁꯥꯏꯟꯁ ꯍꯥꯏ ꯍꯧꯖꯤꯛꯅ 11 12 ꯍꯥꯏꯕꯁꯤ ꯑꯗꯨꯅ PU ꯁꯥꯏꯟꯁꯅ ꯊꯧꯕꯥꯜ ꯀꯣꯂꯦꯖꯗꯒꯤ ꯑꯗꯒꯤ BSc ꯅ ꯖꯨꯂꯣꯖꯤ ꯑꯣꯅꯔꯁꯇ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇꯒꯤ ꯄꯥꯁ ꯇꯧꯔꯛꯄꯅꯤ 1984ꯗ BSc ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯁꯦꯔꯤꯀꯜꯆꯔ ꯍꯥꯏꯅ ꯆꯍꯤ ꯑꯃꯈꯥꯏꯒꯤ ꯀꯣꯔꯁ ꯑꯃ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯕꯦꯍꯔꯝꯄꯨꯔꯗ ꯂꯩꯕ CSR and TI ꯕꯦꯍꯔꯝꯄꯨꯔꯗꯒꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯃꯥꯁꯇꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯒꯤ ꯑꯃ ꯍꯜꯂꯛꯑꯒ ꯕ꯭ꯔꯤꯖ ꯀꯣꯔꯁ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯍꯤ ꯑꯃ ꯇꯝꯃꯕ ꯃꯇꯨꯡꯗ MSc ꯖꯨꯂꯣꯖꯤꯁꯤ MUꯗ ꯇꯝꯃꯦ ꯑꯗꯨꯒꯤ MUꯗ ꯇꯝꯃꯒ ꯖꯨꯂꯣꯖꯤꯗ ꯑꯗꯨꯒ ꯖꯨꯂꯣꯖꯤ ꯁ꯭ꯇ꯭रीꯝꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯅ ꯃꯇꯝꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ PhDꯁꯨ ꯁꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯃꯨꯛ 2009ꯗ ꯂꯣꯏꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯁꯦꯔꯤꯀꯜꯆꯔꯁꯤꯗ ꯃꯇꯝꯗꯨꯗ 1986-87ꯗ CSR and TI ꯕꯦꯍꯔꯝꯄꯨꯔꯗ ꯑꯩꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯒꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯕꯅꯤ ꯁꯦꯔꯤꯀꯜꯆꯔꯒꯤ ꯀꯣꯔꯁꯁꯤꯗ ꯁꯤꯅꯤ ꯑꯩꯒꯤ ꯁꯝꯂꯞꯄ educational qualification ꯑꯗꯣ ꯑꯩ ꯍꯦꯛ ꯁꯤꯒꯤ ꯁꯥꯔꯚꯤꯁꯀꯤ ꯀꯦꯔꯤꯌꯔꯗꯅ ꯑꯩꯁꯤ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯁꯦꯔꯤꯀꯜꯆꯔꯗꯨꯗ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯏꯅ ꯆꯍꯤ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯁꯦꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯏꯟ ꯁꯦꯔꯤꯀꯜꯆꯔ ꯍꯥꯏꯅ ꯆꯍꯤ ꯑꯃ ꯄꯨꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯁꯤ ꯄꯥꯝꯖꯕꯗꯒꯤ 2000ꯗꯒꯤ ꯀꯩꯅꯣꯗ ꯀꯣꯂꯦꯖꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯕꯅꯤ ꯁꯤꯒꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖ ꯁꯤꯃꯛꯇꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2011ꯗ ꯀꯣꯂꯦꯖꯁꯤꯗꯒꯤ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ YK ꯀꯣꯂꯦꯖꯗ ꯆꯠꯄꯅꯤ YK ꯀꯣꯂꯦꯖꯗ ꯆꯍꯤ 35ꯃꯨꯛ ꯂꯩꯔꯝꯃꯤ ꯑꯩꯁꯦ ꯃꯇꯝ YK ꯀꯣꯂꯦꯖꯗ ꯑꯗꯒꯤ YK ꯀꯣꯂꯦꯖꯗ ꯂꯩꯅ 2021ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯑꯩꯒꯤ ꯄ꯭ꯔꯣꯃꯣꯁꯟꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯖꯨꯂꯣꯖꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯑꯍꯥꯟꯕ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯒ꯭ꯔꯦꯗꯁꯤ ꯐꯪꯕꯁꯦ ꯑꯍꯥꯟꯕ ꯖꯨꯂꯣꯖꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯕ 2021ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯐꯪꯕ ꯑꯩꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁꯕꯖꯦꯛꯀꯤ ꯑꯣꯖꯥ 9 ꯑꯃꯒ ꯑꯩꯈꯣꯏ ꯅꯤꯄꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯕꯅꯤ 2021ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ YK ꯀꯣꯂꯦꯖꯗ ꯆꯍꯤ 14-15ꯃꯨꯛ ꯂꯩꯕꯁꯤꯗ ꯑꯩꯁꯤ YK ꯀꯣꯂꯦꯖꯗ in addition to class workꯇꯨꯒꯤ ꯃꯊꯛꯇ ꯑꯩꯁꯤ ꯔꯨꯁꯥꯒꯤ ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯠ ꯀꯃꯤꯁꯟ YK ꯀꯣꯂꯦꯖꯒꯤ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯒꯤ BVOC ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯍꯥꯡꯉꯤ YK ꯀꯣꯂꯦꯖꯗ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯃꯤ ꯑꯗꯒꯤ NIRF ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯦꯡꯀꯤꯡ ꯐ꯭ꯔꯦꯝꯋꯥꯔꯛꯀꯤ YK ꯀꯣꯂꯦꯖꯒꯤ ꯑꯣꯏꯅ ꯑꯗꯨꯁꯨ ꯑꯩꯅ YK ꯀꯣꯂꯦꯖꯒꯤ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ CMIS ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟꯠ ꯁꯤꯁꯇꯦꯝꯒꯤ PFMSꯀꯤꯁꯨ ꯑꯩꯅ DDO ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ YK ꯀꯣꯂꯦꯖꯗ ꯄꯨꯔꯝꯃꯤ ꯑꯗꯒꯤ ꯀꯣꯂꯦꯖꯒꯤ ꯑꯣꯏꯕ ꯀꯃꯤꯇꯤ 3-4ꯗꯁꯨ ꯑꯦꯗꯃꯤꯁꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯃꯤꯇꯤ infrastructure and development committee adagi purchase committee research and seminar committee marisigisu convener oirami YK college da adugi mathangda 2023 gi august ki tang 2 da isi Lilong college sida principal oina lakpani huji lairiba mafam sida amaka handana Lilong college da principal oina lakpani senior gi samlapa service ki detail amasung qualification ki
ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯣꯖꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥꯅ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯀꯩꯀꯩ ꯔꯤꯁꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯣꯖꯥ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯔꯤꯁꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩ ꯇꯟꯇꯅ ꯊꯝꯒꯦ ꯑꯩꯁꯦ ꯃꯥꯁꯇꯔ ꯍꯦꯛ ꯂꯣꯏꯕꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯃꯥꯁꯇꯔ ꯍꯦꯛ ꯂꯣꯏꯕꯒ ꯒꯦꯞ ꯈꯔ ꯆꯍꯤ 2-3 ꯒꯦꯞ ꯂꯩꯔꯒ ꯔꯤꯁꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ PhD ꯇꯧꯕ ꯑꯗꯒꯤ ꯍꯧꯔꯦ ꯁꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯔꯦ PhD ꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯥꯏꯅꯔ ꯔꯤꯁꯔꯁ ꯄ꯭ꯔꯣꯖꯦꯛ ꯑꯃ UGC ꯒꯤ ꯃꯈꯥꯗ ꯑꯃ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯦꯖꯣꯔ ꯔꯤꯁꯔꯁ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯃꯈꯥꯗ ꯑꯆꯧꯕ ꯃꯦꯖꯣꯔ ꯔꯤꯁꯔꯁ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯔꯅꯦꯜꯗ ꯄꯦꯄꯔ 25 ꯃꯨꯛ 25 ꯄꯦꯄꯔ ꯃꯨꯛ ꯐꯣꯡꯈ꯭ꯔꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨ ISBN ꯒꯤ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯉꯦ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯁꯦꯃꯤꯅꯥꯔ ꯀꯌꯥꯗꯁꯨ ꯄꯦꯄꯔ ꯄ꯭ꯔꯖꯦꯟꯠ ꯇꯧꯈ꯭ꯔꯦ ꯁꯤꯅꯤ ꯑꯩꯒꯤ ꯔꯤꯁꯔꯁ ꯄꯦꯄꯔꯁ ꯃꯈꯥ ꯇꯥꯕꯗ ꯈꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯀꯤ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯒꯠꯂꯦ ꯍꯥꯏꯕ ꯌꯥꯏ ꯑꯣꯖꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯀꯣꯂꯦꯖꯁꯤ ꯆꯪꯂꯛꯈꯤꯕ ꯃꯇꯝꯗꯒꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯑꯑꯣꯟꯕ ꯆꯥꯎꯈꯠꯄꯒꯤ ꯂꯥꯛꯄ ꯎꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅꯁꯨ ꯀꯣꯂꯦꯖꯁꯤꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯝ ꯐꯔꯦ ꯑꯣꯖꯥ ꯁꯇꯥꯔꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯆꯪꯂꯛꯄꯗꯒꯤꯗꯤ ꯍꯥꯏꯅ ꯃꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁ ꯑꯃꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯅ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯀꯣꯂꯦꯖꯁꯤꯗ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤꯁꯤꯗ ꯀꯩ ꯊꯧꯗꯥꯡ ꯂꯧꯕꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯀꯣꯂꯦꯖ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯁꯤ ꯑꯩꯁꯨ ꯑꯦꯖ ꯑꯦ ꯂꯣꯀꯦꯂꯤꯇꯤ ꯑꯃ ꯑꯣꯏꯅ ꯂꯤꯂꯣꯡ ꯀꯣꯂꯦꯖꯗ ꯂꯩꯔꯝꯃꯒ ꯑꯃꯨꯛꯀ ꯆꯍꯤ 14 ꯂꯤꯂꯣꯡ ꯀꯣꯂꯦꯖꯗꯒꯤ YK ꯀꯣꯂꯦꯖꯗ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗ ꯂꯤꯂꯣꯡ ꯀꯣꯂꯦꯖꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯑꯩꯅ ꯎꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯋꯥꯈꯟꯗꯗꯤ ꯈꯟꯈꯤꯕ ꯂꯤꯂꯣꯡ ꯀꯣꯂꯦꯖꯁꯤꯗ ꯑꯝꯇꯪ ꯂꯩꯔꯒꯗꯤ ꯃꯁꯤ ꯂꯤꯂꯣꯡ ꯀꯣꯂꯦꯖꯁꯤ ꯈꯔ ꯗꯤꯕꯦꯂꯞꯁꯤ ꯇꯧꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯨꯒ ꯂꯣꯏꯅꯅ ꯑꯩꯁꯦ ꯑꯃꯨꯛ ꯂꯤꯂꯣꯡ ꯀꯣꯂꯦꯖꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯤꯂꯣꯡ ꯀꯣꯂꯦꯖꯗ ꯍꯦꯛ ꯂꯥꯛꯄꯒꯗꯤ ꯂꯤꯂꯣꯡ ꯀꯣꯂꯦꯖꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯒ ꯂꯤꯂꯣꯡ ꯀꯣꯂꯦꯖꯗ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯅꯥꯕꯗ ꯍꯥꯏꯔꯒ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯑꯅꯥꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯔꯤꯃꯇ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯕꯝꯁꯤ ꯏꯂꯩ ꯂꯩꯔꯝꯗꯕ ꯂꯤꯂꯣꯡ ꯀꯣꯂꯦꯖꯁꯤ ꯍꯣꯜ ꯀꯣꯂꯦꯖꯁꯤꯗ ꯁꯥꯇ꯭ꯔ 2,000-3,000 ꯇꯝꯕ ꯀꯣꯂꯦꯖꯁꯤꯗ ꯋꯥꯏꯠ ꯕꯣꯔꯗꯁꯤ ꯍꯥꯟꯅꯒꯤ ꯕ꯭ꯂꯦꯛ ꯕꯣꯔꯗ ꯍꯥꯏꯗꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯏꯠ ꯕꯣꯔꯗꯅꯤ ꯋꯥꯏꯠ ꯕꯣꯔꯗꯁꯤ 3-4 ꯈꯛ ꯂꯩꯔꯝꯕ ꯑꯗꯨꯅ ꯑꯗꯒꯤ ꯑꯋꯥꯠꯄꯁꯤ ꯌꯥꯝ ꯂꯩꯔꯝꯈ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯁꯤꯗ ꯑꯗꯒꯤ ꯀ꯭ꯂꯥꯁꯔꯨꯝꯁꯤ ꯁꯨꯔꯝꯗꯦ ꯑꯗꯒꯤ ꯐꯦꯟ ꯋꯥꯠꯂꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯁꯤꯁꯦ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ ꯁꯦꯃꯤꯅꯥꯔ ꯍꯣꯜꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯇ ꯔꯤꯕꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯐꯥꯎꯕ ꯁꯦꯃꯤꯅꯥꯔ ꯍꯣꯜꯁꯤ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯌꯥꯎꯕ ꯂꯣꯏꯅ ꯂꯩꯔꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯀꯣꯂꯦꯖꯁꯤꯗ ꯑꯩꯅ ꯂꯥꯛꯄꯗ ꯃꯗꯨꯃ ꯋꯥꯠꯇꯅ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯐꯝꯐꯝ ꯗꯦꯛꯁ ꯕꯦꯟꯆ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯇꯦꯕꯜ ꯆꯧꯀꯤꯁꯤꯁꯨ ꯌꯥꯝ ꯋꯥꯠꯂꯝꯃꯦ ꯑꯣꯖꯥ 50-60 ꯃꯨꯛ ꯂꯩꯕꯗ ꯆꯧꯀꯤꯁꯤ 10-15 ꯂꯩꯔꯝꯃꯤ ꯑꯗꯨ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯤ ꯐꯝꯅꯕ ꯆꯧꯀꯤ ꯇꯦꯕꯜꯁꯤ ꯑꯃ ꯋꯥꯠꯂꯝꯃꯦ ꯑꯗꯒꯤ ꯄꯔꯈꯥ ꯈꯨꯗꯤꯡꯒꯤ every examꯗꯤ semester system ꯑꯣꯏꯕꯅꯤꯅ examꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯇꯧꯕ exam ꯈꯨꯗꯤꯡꯒꯤ ꯗꯦꯛꯁ ꯕꯦꯟꯆꯁꯤ ꯋꯥꯠꯂꯒ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗꯒꯤ ꯋꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯑꯁꯨꯛ ꯁꯥꯇ꯭ꯔ 2,000-3,000 ꯂꯩꯕ ꯀꯣꯂꯦꯖꯗ ꯗꯦꯛꯁ ꯕꯦꯟꯆꯁꯤꯁꯨ ꯁꯨꯅ ꯊꯝꯃꯝꯗꯕ ꯁꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯂꯤꯂꯣꯡ ꯀꯣꯂꯦꯖꯗ ꯂꯥꯛꯄꯗ ꯇꯟꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯗꯨꯕꯨ ꯃꯁꯤ ꯁꯦꯝꯒꯠꯅꯕ ꯍꯥꯏꯅ ꯑꯩꯅ ꯍꯣꯠꯅꯔꯛꯄꯁꯤ ꯇꯞꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯗꯒꯤ ꯋꯥꯠꯂꯝꯕꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯇꯥꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯋꯥꯠꯂꯝꯕ ꯑꯃꯅ ꯁꯥꯏꯟꯁꯀꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤ ꯑꯝꯇ ꯂꯩꯔꯝꯗꯕ ꯁꯥꯏꯟꯁꯀ ꯑꯥꯔꯠꯁꯀ ꯈꯦꯠꯅꯕꯁꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯗꯅꯤ ꯈꯦꯠꯅꯔꯛꯏꯁꯤ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯗ ꯆꯍꯤ 5 ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯍꯤ 5 ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏ ꯁꯤꯡꯒꯜ ꯀ꯭ꯂꯥꯁ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯇꯧꯗ꯭ꯔꯤꯁꯦ ꯍꯪꯕꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯂꯩꯇꯗꯅ ꯑꯣꯖꯥ ꯇꯧꯗꯕꯅꯤ ꯍꯥꯏ ꯑꯗꯣ ꯑꯣꯖꯥꯁꯤꯡ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯂꯩꯕꯤꯌꯣꯅ ꯍꯥꯏꯕ ꯂꯩꯍꯟꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯗ ꯂꯩꯒꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯂꯩꯔꯝꯗꯦ ꯍꯥꯏ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯃꯗꯨꯗ ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯗꯤ
na lawriba arts na science ka arts ka kena si practical duni andu science ki practical ni knowledge ju subjau jau dana master tamning ba koning matam da makha sathaba study du makha sathaba matam da makoina thengnaram ba da ba satra sing na awa ba practical ni knowledge ju jau thrabni na adumba du aina andugi awa ba isa su science ki satra mo orapani na science ki wajani na madu khandna ina equipment se hek lak pa department khuding ki tangai phadana sangadaba equipment sing du khara laiba hogi tawagi di matam da sahi gi equipment khara magadi jamna laiba ngamdraga soi koi gi admission sahi goding ki tawri be admission sida science ki chhatra singna admission fee heli dum madu kari na practical equipment du khara dum laiba jarani du laibi ran tamina awat gi awapa hatangaram department science department khuding masi adu aina dum madum ma han da aina du lokale practical gi tawnaba equipment sing si adum phanajamna adum laikhre adum sahi ani sida phanajam lai handak ki sahi sida di department khuding ki dak taram ki lai ni equipment si science equipment si adum ina science ki equipment duma laiba ngamkhre aina di kano to ngamkhre loina na adagi jamna maru ri bana sai ki university ki flying squad lak da su jam thin hairamba adi exam khuding ki chhatra si chandana desk bench amada ahum phaman ba tawrami si college na na desk bench ahum pham si exam na tre si na haramba na aina desk bench si sani gi mathak lai ga hoji madagi problem kam laitre ani ta phaman ba da hoji lem ne sahi amma makhai ki manung sida desk bench more than 200 ki mathak lai ga hoji pham exam ki ga na lai re adagi na sai ge award pa sai ge kamaga seminar hall sound system jawba mi gi adagi 40 capacity mukia masu semba di ganda kana tawre semre hana room ma chawba ma khallaga adagi seminar hall duma namna nungai re ai seminar tawninga matamda mantuda ai gi smart board su khillaga aduma semre adagi aina hekla ko kanda college si amna awat pa su lerami maram dikari ai gi computer si ama phobole ramde a block ta adigi department sing si computer ama phobole ramde to gan department tramri leiba sida single computer leramde piramde adigi administrative block ta su computer jadabam ga printer jadabam ga lerami aduna ai ne la ko gi digital gi information technology gi jugni na ina masidi wat pa ja banate na ina han da computer hunga printer ahumga set ahum lairaga ikoi block ta sinare andu hek mathang da department taret sure pi khiba nipan sure hoji pirisi nipan dum nang da amadi directorate of higher education na pirakpani college di oina aduna hoji department nipan da hoji computer ga printer ga loin laire college da hoji computer ai si changda jada ba matam si uibani na aduma aina bhadana gano computer gi awat paduma mathang da su dum mai hoji department dem horiba taruk taret to so taruk tangar mani department taruk to so mathang de pige na khali computer mama masi computer ga chhatra gi ratio ga sisu heng nak to konton su jam maru oi bani na masi lei handam su hengkal handam sum ja da adege amana aina college da lighting da ai gi long horibi college sum facebook da gari da u pambi ade green campus oi hanna bai da mak u pambi si thabadi tong du ba aina hek sanga pakanda de upambi se ani ahum mari mangadi han horamda adana madugi asoi badi kari warame thabadi dhajilaga madugi hauna naba management di tawda sanna hameng na gana dum cha ba mi na phu aga dum phu kibla ado aina hujikti college ya sangba building sida phadana wire net tawraga jagano makhong le se hairaga chena khajalaga tawda huji upambi sani mukti phadana hore sani muksina wangkhala ko green campus e do pura college mamang si sang na hawda ni dum phajarani sima tawre adagi senior na college gi awat pa adagi amana college gi ITEP block ana ba girl hostel ni hai sarambati doibana ITEP block kawre ITEP si gi block makha thangda lai building ama gi main gi building a block sidagi di makha thangda oiba sigi si field of power ga salamba simasu college gi phandagi lambi ama leibak thole lagi WBM thare adagi
main college gi main le chu WBM college gi phande gi aina thare aduga malam ga break topping tawbana ikoi gi local MLA sida haidaru dagi mana jabi rakna masima black topping phadana tawbi khre dana ikoi gi honorable MLA MD Abdul Nasir na aduna masima lambi se ikoi gi wala sing chhatra sing chatpa jam nungai re hana port hol mam leramba nung sai thokna leramba gi chat panungai tabduma awaba jikti ko aduga hujik ITP block om ta ba lambi si su ikoi dana masi black topping tawna ba WBM thab di loi graba black topping chana ba na kan no honari adagi amana aina ahan IDX college la paga aina simning number si education khatana tana ID larik laisu tamba adu khatan tana sport si su safadam dabja de na khanba na sport ki field si sembe na khalamba leveling tawba khotba fencing garge tawga sembe na khalamba si somom da ide education ki practical gi ate dei awara pan pha sa mayam si hona da ngam da ba sembe na di khallaga tanja du da ikoi gi patha football club ai ba mana changakna ikoi gi semina si habdegi makoina su puthokpa ide makoi khatan na ta ba makoina su puthoe aina su khara puthoe adegi local MNN su kari khara tha thare aduga field si masem mangam dare aduna sport amasung education ani mata ani si tunna chatkadamnina asi chawalan jade hena khalaga semba sipawba aige wakanda phanajamna semdi semaba dugo awat pasi mam nerambalina sipawba sem da boina aige wakanda dong uba aduna hujik si ai sidagi hena semge hena khali aduga marak sida kwaigi ngaiba mana dong college si da integrated teacher education program aina National Council of Teacher Education na New Delhi na hangbagi ayaba pire masi 2026 ki May June na dwai digi class hawrani ahanba unit ani ni science ki ama arts ki ama sijang khai tani duma sigi admission tawbagi niyom di akoina college na tawroi ujiki NCT duna NTA na exam ama akoigi NEET ki doctor ki engineer tambagi G ki tawriba dumena exam torkani akoigi Manipur ki chhatra sing thabjani aduga hayeng makok mathang taba sing du akoigi NEET ta MBBS tambagi da khalliba dumena Manipur ki chhatra sing se dum khalakani adu kaigumma mapalom de chhatra se dum lapa jai adu sigi se mai akoigi jamna Lilong Horebi college ki chowe achievement ni habi jai Manipur da ahan bani ujiki IDP hang basi masida karan dawri sina akoigi BA BSc haina general course da tammi basi na general BA BSc du khatane ba ujiki ITP su na BEd ki program su general course tammi ngai da BEd ki program su jawra ba na BA BEd BSc BEd and certificate pirakada ba masima 2026 ki May June swai digi swai na hawrani masima akoigi Lilong Horebi college ki sauba achievement ni hajani masini aina Lilong Horebi college ki development ki namakta kanna sahi ani muksida honara pasi adu matung ju sidagi hena aidigi phaba infrastructure da academically aidigi phaba Manipur ki college sing duga manaba ngamna ba honna gaina hujisu khalliba duga honna ki gaina khaljari masima thakachari ojabo ojana principal oina Lilong Horebi college da pekhaliba thabak ton thon yam graja sumaina dum ojana principal oin lei phawbaki matam khar sangthana pakhat piraga di Manipur ki tongan ba aringwa college sing ki thakta suksoi soidana haibe college si ropangam bani haibisi mayam ki thajaba leyoja atopisi kitang thaidok jaraga ja lamdam sigi mairoi khunai aisida mapung phab education piragadi ko sports ki lamda Manipur si power house ni haijari asumaina quality education si mipung khudimak te lehelaga di Manipur si education ni lamda power house ohinba oi birak patak su kai ta ben khalle ado haire batang ka khiyo kana bi damakta oja chhatra mahiroi sing amati guardian amati parents sing kai kai thodang mathau ta bagi haibudu wajang ko pham kitang thambi masigi matang se aina sujam pamba kanoni masida adi sport Manipur si sport ki power house ni hai nai adum masi khang na ba pham ni ampun mana masida sport ki power house ori si da kari sange da sport tu bu jokhat piriba de magi chhatra sport men dugi parent dum sanga parent duna thawai jawgon sangi adegi adei dei parent na taba sakana topana
ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯣꯔꯠ ꯄꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗꯨꯃ ꯆꯪꯉꯦ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤꯅ ꯁ꯭ꯄꯣꯔꯠꯃꯦꯟꯗꯨꯅꯤ ꯁ꯭ꯄꯣꯔꯠꯃꯦꯟꯗꯨꯅ ꯃꯥꯒꯤ ꯁꯥꯟꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯃꯥꯒꯤ ꯆꯪꯉꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯁꯤ ꯏꯗꯨꯀꯦꯁꯟꯒꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ educationꯒꯤ power house of education ꯍꯥꯏꯅ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯇꯝꯕ ꯆꯠꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯍꯨꯟꯗꯣꯛꯏꯁꯤ ꯃꯅꯤꯄꯨꯔꯅ educationꯒꯤ power house ꯑꯣꯏꯔꯒꯗꯤ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯏ ꯄꯩꯁꯥ ꯃꯌꯥꯝꯁꯨ ꯍꯨꯟꯗꯣꯛꯏꯗꯧꯔꯤꯕ ꯑꯗꯨꯅ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ power house ꯑꯣꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯈꯔ ꯍꯥꯏꯗꯤ ꯈꯔ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩ ꯄꯣꯏꯟꯠꯗꯨ ꯃꯔꯝ ꯑꯃ ꯑꯅꯤ ꯈꯤꯇꯪ ꯄꯤꯖꯒꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣꯂꯦꯖꯁꯤꯡꯁꯤ ꯖꯦꯅꯔꯦꯜꯒꯤ ꯀꯣꯔꯁꯀꯤ ꯀꯣꯂꯦꯖꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯥꯇ꯭ꯔꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯌꯥꯝ ꯅꯦꯝꯃꯦꯕ ꯑꯦꯇꯦꯟꯗꯦꯟꯁ ꯄꯔꯁꯦꯟꯇꯦꯖꯁꯤ ꯌꯥꯝ ꯅꯦꯝꯃꯤ ꯃꯃꯥꯡꯉꯩꯗ ꯇꯧꯔꯝꯕꯒ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗ ꯇꯧꯔꯝꯕꯗꯤ ꯁꯥꯇ꯭ꯔ ꯑꯝꯇ ꯑꯦꯕꯁꯦꯟ ꯑꯣꯏꯗꯕ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯦꯕꯁꯦꯟ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯀꯣꯂꯦꯖꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣꯂꯦꯖ ꯑꯌꯥꯝꯕꯗ 90% ꯍꯥꯏꯕ ꯌꯥꯏ ꯀꯣꯂꯦꯖ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯁꯥꯇ꯭ꯔꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯌꯥꯝ ꯅꯦꯝꯕ ꯃꯔꯝꯗꯤ ꯁꯥꯇ꯭ꯔꯅ ꯀꯥꯗ꯭ꯔꯒꯗꯤ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯨ ꯇꯜꯂꯛꯑꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯗꯧꯔꯤꯁꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯐꯔꯛꯑꯒ ꯑꯣꯏꯒꯗꯕꯅꯦꯕ ꯂꯣꯏꯅꯅ ꯁꯥꯇ꯭ꯔꯗꯨ ꯐꯔꯛꯅꯕ ꯍꯣꯠꯅꯕꯗ ꯄꯦꯔꯦꯟꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯏ ꯑꯣꯖꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯏ ꯑꯣꯖꯥꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤꯗ ꯑꯣꯖꯥꯁꯤ ꯑꯐꯕ ꯌꯥꯝ ꯂꯩꯔꯦ ꯃꯃꯥꯡꯉꯩꯒꯤꯗꯨꯒ ꯌꯦꯡꯅꯕꯗꯗꯤ ꯑꯣꯖꯥꯗꯗꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ ꯑꯐꯕ ꯃꯔꯝꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯀꯩꯗꯧꯔꯦ JNUꯗ ꯃꯄꯥꯟꯂꯣꯝꯒꯤ ꯑꯐꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯇꯝꯃꯛꯄ ꯑꯣꯖꯥ ꯌꯥꯝ ꯌꯥꯎꯔꯦ ꯅꯦꯠ ꯄꯥꯁ ꯇꯧꯔꯛꯄ PhD ꯂꯣꯏꯔꯛꯄ JNUꯗꯒꯤ DUꯗꯒꯤ ꯑꯂꯤꯒꯔ ꯖꯥꯃꯤꯌꯥ ꯃꯤꯂꯤꯌꯥ ꯁꯨꯃꯥꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯔꯤꯡ ꯑꯔꯤꯡꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯄꯥꯁ ꯇꯧꯔꯛꯄ PhD ꯂꯣꯏꯁꯤꯜꯂꯛꯄ ꯅꯦꯠ ꯄꯥꯁ ꯇꯧꯔꯛꯄ ꯑꯣꯖꯥꯁꯤ ꯍꯧꯖꯤꯛ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣꯂꯦꯖ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯥꯕꯁꯤ ꯌꯥꯝꯅ ꯂꯩꯔꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯣꯖꯥꯗꯨ ꯈꯛꯇꯅ ꯌꯥꯗꯕ ꯏꯗꯨꯀꯦꯁꯟ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯥꯇ꯭ꯔꯒꯤ ꯊꯧꯗꯥꯡ ꯁꯥꯇ꯭ꯔꯗꯨꯅ ꯍꯣꯠꯅꯔꯒꯅꯦꯕ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯗꯧꯔꯤꯁꯤ ꯔꯤꯖꯜꯇꯨ ꯐꯔꯛꯑꯕ ꯑꯗꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯁꯥꯇ꯭ꯔꯁꯤ ꯌꯥꯝ ꯄꯨꯊꯣꯛꯄ ꯍꯥꯏꯁꯤ ꯁꯥꯇ꯭ꯔꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗ ꯋꯥꯠꯂꯤꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯅꯕ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯌꯥꯝ ꯑꯦꯇꯦꯟꯗꯦꯟꯁ ꯌꯥꯝ ꯍꯟꯊꯕꯁꯤꯅꯦꯕ ꯃꯁꯤ ꯁꯤꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯖꯔꯤꯁꯤ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯋꯥꯡꯈꯠꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ CSOꯁꯤꯡ ꯑꯃꯗꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯄꯦꯔꯦꯟꯁꯤꯡꯅ ꯄꯨꯟꯅ ꯍꯣꯠꯅꯔꯒ ꯁꯥꯇ꯭ꯔꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯇ ꯋꯥꯡꯍꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯑꯣꯏꯕꯗ ꯀꯩꯁꯨ ꯋꯥꯔꯣꯏꯅ ꯈꯜꯂꯤ ꯁꯤ ꯍꯦꯛ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯇ꯭ꯔꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤꯅ ꯍꯦꯛ ꯐꯖꯅ ꯂꯩꯇ꯭ꯔꯤ ꯐꯥꯎꯗꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯏꯗꯨꯀꯦꯁꯟꯁꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯁꯔꯀꯥꯔ ꯑꯃꯗꯤ CSOꯁꯤꯡ ꯑꯗꯨ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯄꯦꯔꯦꯟꯁꯁꯤꯡꯅ ꯄꯨꯜꯂꯒ ꯃꯁꯤꯒꯤ ꯏꯁꯨꯁꯤꯃ ꯍꯦꯛ ꯍꯥꯏꯗꯤ ꯑꯦꯇꯦꯟꯗꯦꯟꯁ ꯑꯦꯕꯁꯦꯟꯇꯤꯖꯝ ꯑꯣꯐ ꯁ꯭ꯇꯨꯗꯦꯟꯁ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤꯁꯤ ꯋꯥꯡꯍꯜꯂꯕ ꯁꯤꯒꯤꯁꯤ ꯄꯨꯔꯥ ꯃꯨꯠꯊꯠꯂꯕ ꯃꯇꯝꯗ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯑꯣꯏꯕꯗ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯕꯨ ꯂꯩꯔꯒꯗꯤ ꯁꯤꯒꯨꯝꯕ ꯊꯝꯖꯒꯦ ꯃꯈꯥꯇꯟ ꯑꯣꯖꯥꯗꯩ ꯈꯪꯖꯅꯤꯡꯕꯁꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯃꯤꯈꯜꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯍꯟꯈꯤꯕ ꯃꯔꯝꯅ ꯀꯣꯂꯦꯖ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯂꯥꯛꯄ ꯁꯤꯟꯐꯝꯁꯤꯡꯁꯤ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯐꯨꯏꯈꯥꯎꯗ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯂꯦꯖꯒꯤ ꯑꯣꯏꯕ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯆꯧꯕ ꯊꯤꯟꯊꯅꯉꯥꯏ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯃꯤꯈꯜꯁꯤꯗ ꯁꯦꯜ ꯆꯪꯍꯟꯗꯕꯤꯗ ꯌꯥꯝꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯆꯝꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅꯁꯨ ꯆꯍꯤ ꯈꯨꯗꯤꯡ ꯂꯥꯎꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯃꯤꯈꯜꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯈꯜꯗ ꯁꯦꯜ ꯌꯥꯝ ꯆꯪꯍꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯆꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯀꯣꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩ ꯊꯕꯛ ꯄꯥꯏꯈꯠꯄ ꯂꯩꯕꯒꯦ ꯑꯣꯖꯥ ꯑꯗꯨ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯀꯣꯂꯦꯖꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯍꯟꯕꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯍꯟꯕꯁꯤꯅ ꯉꯁꯥꯏꯒꯤ ꯀꯣꯂꯦꯖꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔ ꯀꯣꯂꯦꯖꯒꯤ ꯐꯟ ꯍꯥꯏꯁꯤ ꯉꯁꯥꯏꯒꯤ ꯀꯣꯂꯦꯖꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯑꯦꯗꯃꯤꯁꯟꯒꯤ ꯂꯧꯕ ꯄꯩꯁꯥꯗꯨꯅꯤ ꯀꯣꯂꯦꯖ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯐꯟꯁꯦ ꯁꯔꯀꯥꯔꯅ ꯇꯣꯉꯥꯟꯅ ꯊꯥꯗꯔꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔ ꯌꯨꯅꯤꯌꯟꯗꯨꯅ ꯄꯩꯁꯥ ꯆꯪꯍꯟꯈ꯭ꯔꯒꯗꯤ ꯃꯗꯨ ꯃꯈꯣꯏꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯄꯟꯕ ꯌꯥꯝ ꯑꯣꯏꯕ ꯑꯁꯤꯃ ꯆꯨꯝꯃꯤ ꯃꯗꯨꯕꯨ ꯃꯁꯤꯒꯤꯁꯤ ꯊꯤꯡꯅꯅꯕ ꯀꯣꯂꯦꯖꯁꯤꯒꯤ ꯑꯣꯏꯕ
ꯑꯩꯈꯣꯏꯅ ꯂꯧꯈꯠꯄꯁꯤ ꯑꯩꯅ ꯍꯟꯗꯛ ꯀꯣꯂꯦꯖꯒꯤ ꯑꯆꯧꯕ ꯐꯪꯁꯟ ꯑꯃꯗꯁꯨ ꯂꯥꯎꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯈꯔ ꯇꯧꯒꯅꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯇꯧꯒꯅꯨ ꯆꯪꯍꯟꯂꯣꯏꯁꯤꯅ ꯂꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯔꯥꯎꯏ ꯇꯧꯔꯛꯀꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯈꯠꯄ ꯑꯣꯏꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯒꯤ ꯁꯥꯇ꯭ꯔꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤꯏꯂꯦꯛꯁꯟ 2025-26 ꯒꯤ ꯃꯃꯥꯡꯗ ꯂꯤꯂꯣꯡ ꯃꯅꯨꯡꯗ ꯂꯩꯕ CSOꯁꯤꯡ ꯀꯣꯂꯦꯖ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤ ꯑꯦꯂꯨꯝꯅꯥꯏ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯀꯧꯔꯒ ꯃꯁꯤꯒꯤ ꯄꯩꯁꯥ ꯆꯪꯍꯟꯗꯅꯕ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯅꯕ ꯃꯤꯇꯤꯡ ꯑꯃ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯀꯣꯂꯦꯖꯒꯤ ꯁꯥꯏꯠꯇꯒꯤ ꯂꯧꯈꯠꯄꯁꯤ ꯁꯤ ꯈꯛꯇꯪꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒ ꯉꯥꯛꯇꯪ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ